ꯊꯝꯖꯔꯦ ISTV ꯄꯥꯎꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯁꯤꯡꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯦ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁ꯭ꯋꯥꯏꯟ ꯐ꯭ꯂꯨꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯁꯔꯀꯥꯔꯅ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ Manipuri ahanba oina swine flu positive oibi nupi ama thengnabadagi sarkar gi maikeidagi lokhatam thokpa pumnamak lokhatle haina health services ki director Dr. Okram Ibomchana phongdokle ISTV news ka khanana unabada director Ibomchana hauzik siza hospital da layang libi nupi asigi bifam thokpa hidak sarkar na pire mahak natana mahak naknana lairuba doctor nurse yauna miyoi kunmari swine flu gi vaccine kapthokre atopa tingnaba anaba yaurakpada pinanaba hidak flu b marang kaina stock ta thamle hauzik laikanari bi nupi ase masagi oina kidney sopuna maram oiduna hemodialysis tawre mahak tha tarunggi mamangda sikkim da chalui haibagi paulai mangonda matau karamna laina ase changlakpano haibagi khongul lire kanagumba akanba miyoida matam khara naramlaga hakchang sonduna lairibi mangonda changhobadagi pudorakpa oiramba yabagi chingnaba lai haire kai degi lakno se khoi su ma pan chalu dobnina masi mapan chalu ba mi ma degi sub clinical ba na di na ga kaim ta tawkidraba hadi samagi manung da 98% di khoi kaim tawduna legi dunina adu manung da 80% mi na ba khangodone thasi tang manga dagi hauna nimit nini chupna hela kandi gi hauna sang laishram khulda ahan tarani thoi apokpa marup hauna sangna marfu manga suba lamta thabum lining mifam apokpa Jahirol marfu mangagi lining thoram ngarang losin khre hawdopagi mifamaduda ahal tarani thoi apokpa marup hauna sange luching ahan nauria amushna United Committee Manipur UCM gi president Yumnam Nabachandra Mitai Irup Imphal gi president Yumkhaibam Jingkhaingan Baluwang language expert Dr. Thoksom Chandramani apokpa marup ki president Nongmai Kapam Uthibana Chingba Miyekana Sarugya khe Linena Thauramasida Manipur Tripura Assam Hojai amadi atai mafam kayadagi miyekya su sarugya khe Tharongi sarukamo oina lining hal nauria fulona iramba isai sing cassette amasu phongkhe hawdopagi thauramda phambal irat thauram mingkhai loba amadi apokpa furukke apokpa marukki apunba meeting amasung mitai marukke phibam kanaba amadi nainaba thauram sing pangthokhe pangthokiba thauramasiga mari leinana lining hal nauria fulo charitable trust ke managing ingthau khongjam chawba khwai nungjeng sintha lupke ten subam laisemba amadi thawbal lupke nauria ahalna chingba miyekyana wafam kaya phungdokhe UCM ki president Yumnam Nabachandrana UCM na Manipur amadi mapal da lairiba mitai singna masagi nat culture amadi lining laishon chawkatnaba angam thak ta honare adubu maitai singna karigumba Lai iratpa matamda afaba mawongda tung koigadaba lining laishon pangthok haningbagi apamba phungdokhe Luisinbagi thauramda Nauria Amusna Archives ki Deputy Director Abdul Kalam MNF ki President Tingsubam Ongbi Wangambi Pandamgi Executive Editor Namoizam Tomba amadi Editor Guilds ki President Mubina Chingba Miyekyana Sarukya khe Abdul Kalam na Manipur State Archives na lauriba thaudang ase Manipur gi tanatana malemgi history ga mari leina ba polam sing preserve tawduna thamle Manipur State Archives na maru oina puya singbu ngak senduna thamli haikhe All Manipur Minor Irrigation Department Employees Association gi sahi gi mifam pangthoktuna ing solution ani tarataruk phawbagi thopuna ba S Sanjitpu President IS Balesor bu General Secretary oina khankhre haujiga tema bem telokjare break ki matung me mutaram nokjare ngasi ayub uripok achom naikai maning lairakta laiba yengkhom janaki sing kauba mi amagi yumgi geta bom ama yanduna lairambadagi police ki bomb squad singna asoi angam yaudana lokthokre Asad awok singna urakpa bom adu KCP Red Army haina irambatanatana last warning haina su tharami hade thaudo sigi matangda Imphal Police Station na case amalokhatkre Sel kaya sangna Imphal manungi semkhiba traffic signal ngasi fawba sijinaba yadana leire loinana zebra crossing leitabana lambida khudong thiba kaya thokale hiramsida reporter ma Imphal manungda gari masing hengalapana maram oiduna oirakliba traffic ki sana kanglol asi mapung fana fail oiba amagi pangkhak oire Mari Lenava Singna, manpower Watpana, Madam Oiduna, traffic Naxen, but the Kudung Sadable Lay Hirabasu, Madukohan Navangam Navi the Makta, Lupakia, Sangna Tamkiva, traffic signal, Amasung digital, Nasifa was Janaba Yadan lady. Housing Maruga Balami Singda, Zebra crossing Ama Fawolate,
masina maram oiduna lambida khongna chatpasing sorok lanaba honabada awaba amasung khudongtiba kaya thokhali miyam na su traffic rule thugaiduna amasung signal jump tawduna chatpa asina maram oiduna khudongtiba thokan bagi achaw maram amasu oiri road divider sing nemsilakpa amasung numidangi matamda udaba asina maram oiduna lambi chatpada sauna khudongtiba asu oihalli nakal amoromda street lamp sing ayamba yaraktaba amasung mai ngandaba asina maram oiduna khudongtiba thokan bagi maram amasu oihalli mari lenaba singna yangchin bibagi khudam ama pawa leiba ude traffic police na khongal liba senfam sing karam mawong de sejanari haiba miyam gi wahang ama oina leri police modernization da traffic police to saruk ama oibana miyam gi khanduna matam ga chanaba mawong pukhatnaba honabagi tangai fadaba adu leire pawdam jariba Michael Jayumnam ISTV news Welfare Association for the Blind Manipur gi patron member oiramba Dr. Salam Ibohol Singhana lekhidabada association asina awawa fundurake Mangna lekhidabada imung manungna nanghori-ba awabadasu association gi member singna sarukiyari hade hauze amuka na tema bem throjare break ki matungna mayam amuka na taram nokchare Manipur da inner line permit system chana hangadabani haina joint committee on inner line permit system amadi masigi student wing amadi women's wing yauna tongan ba organization kaya na demand tawriba issue asigi damak haujuk sathari ba assembly session sangdokhibada MPP na thagatpa phungdukre Party ki President N. Sobha Kirana ISTV News ta phongdorakpada handaki session asida ILP gi damak miyam gi apamba phangangani haiba thajabalei haike aikoina khangan jingnumadi Maharashtra da BJP amasung Shiva Sena na san hatpa cow slaughter thingi bani san haibse Hindu singi yamna sacred animal ni si hatpasi si hatlaga chabasi pura thingi bani aduga Manipur da aikoina yengadabadi cow haibasiga aikogi indigenous people of Manipur haibasiga kanan hen maru oibage haibet nukun pusinjering de Maharashtra da sanharpa thinge aduga Manipur gi yellow missing indigenous people sing si ekoiji refugee in our own land ekoigi lammakta da ekoiji refugee on ga dore Assam da Assamai sing Tripura da Tripuri sing refugee on basumaina on ki dore haibasi thingbasi da Manipur sarkar gi kari leibano Maharashtra da sanhatpa thingaga Manipur da Manipuri hanaba thingbasi lokhatpa ain gi oiba thong lokhatpa si kari akaiba leibage haibasi Manipur People's Party gi maikai degi Manipur sarkar da koin hangjaring bo homni Haukiba sagol sen numit ki numidang wairam pung 3:30 taba matamda Sarang Pat Maning Laikai da leiba Kharibam Hemanta Singha gi loina bi Kaisam Ningol Kharibam Ongbe Surjalata Yumdagi Thokibadagi mafam khangdana mangkhre mak sei tara palrom sure thokiba matamda lei machugi phanek ama setki higok machugi khudang achonbi fruit ama litki chocolate machugi inafi ama inke mak foot mari inchi tarkrom wangi kanagomna nupi asibu thengnarabadi mobile number 8974042611 natraga manaknak police station da pau pibiu haide hauji maroi ba pawmu Swine flu dagi ngatuk na ba sarkar na jab jaba thabak lokhat kre ISTV pawmiyang tabir ba singbom kana khurumjare